Cocomi amadi Manipur gi irang asida lanjanari khibasingna Manipur Sangai Festival Boycott Toubagi Phirep Asida Maayam Oina Sougatminasi haina Cocomi na pukning chingsilakli hiramasi matangda Cocomi gi IPR Sub Committee gi convener Laikram Jayentana thadorokpa chirol amana hai irang asigi awam maisa langduna leiriba miyambu karisu na chungdana Manipur Sangai Festival pangthoknabagi thorang toriba asi miyam da piba choba para amani hariba para asi ekhoina Fahobaki Mahud Arang Arakta Taukiba Toklabadi, Lamdamasi Hena Mikapon Makunai Moirakani Hibasi Ireja Kuding Makna Kangminava Matautai. Lamdamasiki Nat Amasung lining Amadi Chanavigi Matungina, Taufadrava Chahigi, Masin Thoram Adu Natana, Ahenba, Sentang Putoktuna, President Rule Gilengak Asina, Tabak by Katanava, Hotnavagi Moral Ground, Makuida Sunglay Late, Masida Miyam Hupna, Yaning Daba Fungdok from Toi. Amaromda Seven Sister Foundation Hive Agency Amana, Kumalampakta International Van Gauduna, Sangai Festival Gamari Lena Isay Nomai Singani Haribasi, Miyam Gimayoktani, Matam Lading Ada Taurang Asi Handopana Chumakong Tang Oigani, Atopalanai Organization Forum Council Amadi Arts and Culture Institution Sing Yauna, Saruk Yana Matorang Toriva Sing Cocomi Amadi Manipur Miyam na Corporation PWG Warep Lautokani. Makoi singasi India ki thoshilda Manipur gi mitei miyam da landara khiwa sida pukning thogatpa sagai gi maital asibani haina loroi dabagi maram leite hafta kangjaibung gi akoibada khundari ba kairoi lekai irei chamadi meira paibi sing khwangchet machi langbagi matam oire Loi chalaba miyam amagum thamlaga aikhoigi iche ichal ichilenau kayabu sel khara piraga jagoi sahalaga mayang lengak pasingna famduna yengnana bagi thorang asi aikhoi thingna minabagi matam oire jingda khulai paiba narco terrorist singna koishilaga lanban saduna thamlaga Manipur leiriba India lengak Manipur tourism chaukhot anana honari bani haibasi maram chabra haina su Cocomi gi cherol asina makhatan hanglakle